ꯃꯦꯝꯕꯅ ꯂꯥꯎꯔꯦ ꯃꯣꯏ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯁꯥꯃꯨꯅ ꯀꯩꯗꯧꯔꯒꯦ ꯅꯆꯥꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯩ ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯑꯊꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯋꯥꯅ ꯆꯦꯜꯂꯛꯇꯨꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯈꯣꯏꯗ ꯆꯪꯖꯐꯝ ꯂꯧꯔꯤ ꯑꯗꯨꯒ ꯑꯊꯣꯏꯒꯤ ꯃꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯣꯝꯆꯥ ꯑꯃ USꯗ ꯂꯩꯕꯗꯣ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯊꯣꯏꯅ ꯂꯤꯔꯝꯃꯤ ꯃꯅꯣꯝꯆꯥꯅ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯃ ꯀꯛꯇꯨꯅ ꯊꯥꯔꯛꯏ ꯅꯣꯡꯉꯥꯟꯕ ꯋꯥꯅ ꯉꯥꯏꯗꯨꯅ ꯑꯊꯣꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈꯤ ꯁꯣꯝꯗꯅ ꯂꯨꯍꯣꯡꯕ ꯀꯥꯏꯔꯕꯅꯤꯅ ꯑꯊꯣꯏꯕꯨ ꯃꯆꯥ ꯅꯠꯇꯦ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯝ ꯑꯃꯗꯤ ꯁꯥꯃꯨꯅ ꯏꯟꯊꯣꯛꯂꯝꯃꯤ ꯃꯁꯤꯅꯤ ꯑꯊꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏꯕ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯌꯥꯇꯥꯗꯨꯅ ꯑꯊꯣꯏ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯅꯅꯤ ꯃꯥꯕꯨ ꯇꯠꯇꯅ ꯑꯣꯠꯂꯤꯕ ꯋꯥꯍꯜꯂꯤꯕ ꯀꯞꯍꯜꯂꯤꯕ ꯉꯁꯤꯁꯨ ꯄꯥꯏꯈꯣꯝꯕꯕꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯄꯥꯏꯈꯣꯝꯕ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕꯗꯣ ꯋꯥꯍꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ ꯑꯊꯣꯏꯒꯤ ꯃꯅꯣꯝꯆꯥ ꯑꯕꯦꯝꯅ ꯑꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯑꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯇꯅ ꯏꯆꯥꯊꯣꯏ ꯅꯪꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨ ꯀꯩꯗꯧꯕꯒꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝꯗꯣ ꯏꯅꯣꯝꯆꯥꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯄ ꯍꯩꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯗꯣꯛꯇꯔꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯁꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕꯗꯣ ꯐꯔꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯑꯊꯣꯏ ꯈꯣꯏꯒꯤ ꯈꯨꯜꯗ ꯅꯣꯡꯃꯇ ꯈꯣꯡꯒꯨꯜ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯂꯦꯝꯕ ꯆꯟꯗ꯭ꯔꯁꯨ ꯑꯗꯨꯃꯛ ꯂꯥꯞꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯅꯣꯡꯃꯇ ꯑꯊꯣꯏꯕꯨ ꯀꯥꯎꯕ ꯂꯩꯈꯤꯗꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯤ ꯅꯣꯡꯃ ꯂꯦꯝꯕꯒ ꯆꯟꯗ꯭ꯔꯒꯁꯨ ꯄꯥꯏꯈꯣꯝꯕ ꯊꯣꯛꯂꯛꯑꯦ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯦ ꯆꯟꯗ꯭ꯔꯅ ꯀꯧꯔꯛꯑꯦ ꯄꯥꯏꯈꯣꯝꯕ ꯑꯣ ꯄꯥꯏꯈꯣꯝꯕꯧ ꯃꯃꯥ ꯕꯤꯅꯥ ꯊꯣꯛꯂꯛꯑꯦ ꯏꯆꯥ ꯈꯣꯏ ꯂꯥꯛꯏꯕ꯭ꯔꯥ ꯆꯪꯉꯣ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ ꯅꯇꯥꯎꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯨꯀꯣ ꯂꯦꯝꯕꯅ ꯈꯨꯝꯃꯦ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯑꯁꯤꯗꯤ ꯂꯦꯝꯕ ꯆꯟꯗ꯭ꯔ ꯄꯥꯏꯈꯣꯝꯕꯒꯤ ꯀꯥꯗ ꯆꯪꯉꯦ ꯄꯥꯏꯈꯣꯝꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯈꯨꯠꯁꯥ ꯇꯔꯥꯗꯣ ꯂꯣꯟꯁꯤꯟꯗꯨꯅ ꯃꯀꯣꯛꯇꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯪꯂꯥꯟ ꯑꯃꯅꯤ ꯃꯥꯛꯅ ꯇꯥꯎꯔꯤꯕ ꯄꯥꯏꯈꯣꯝꯕꯅ ꯑꯊꯣꯏ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯒꯤ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯛꯇ꯭ꯔꯦ ꯊꯨꯃꯟꯗꯅ ꯑꯊꯣꯏꯅ ꯃꯆꯤꯟ ꯃꯆꯥꯗꯣ ꯇꯨꯝꯊꯣꯛꯑꯒ ꯅꯨꯡꯁꯤꯗꯕꯩꯅꯦ ꯅꯪꯅ ꯀꯥꯎꯔꯤꯗꯣ ꯄꯥꯏꯈꯣꯝꯕ ꯑꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯑꯦ ꯉꯥꯏꯈꯣꯀꯣ ꯈꯣꯡꯒꯥꯎ ꯐꯨꯔꯤꯈꯥꯎꯗꯣ ꯍꯨꯝꯃꯒ ꯌꯦꯡꯉꯦ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯌꯥꯎꯗꯤ ꯌꯥꯎꯔꯝꯃꯤꯅꯦ ꯑꯊꯣꯏ ꯄꯥꯏꯈꯣꯝꯕꯗ ꯇꯧꯔꯤꯕꯗꯣ ꯀꯦꯖꯔꯤꯕꯅꯤ ꯑꯣꯏꯅꯖꯔꯤꯕꯅꯤ ꯑꯁꯦꯡꯕꯒꯤꯁꯨ ꯑꯊꯣꯏ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯆꯥꯄꯣꯠ ꯌꯥꯝ ꯆꯥꯖꯩ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯑꯊꯣꯏꯅꯁꯨ ꯌꯦꯡꯖꯩ ꯄꯥꯏꯈꯣꯝꯕꯅ ꯁꯦ ꯁꯤꯅ ꯍꯥꯎꯅ ꯂꯩꯔꯒ ꯆꯥꯔꯣꯀꯣ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯊꯣꯏꯒꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯄꯤ ꯑꯊꯣꯏꯁꯨ ꯅꯣꯛꯃꯤ ꯍꯔꯥꯎꯅ ꯂꯧꯖꯩ ꯑꯊꯣꯏꯒꯤ ꯃꯤꯅꯣꯛꯇꯨꯅꯤ ꯄꯥꯏꯈꯣꯝꯕꯅ ꯄꯦꯟꯅ ꯌꯦꯡꯖꯔꯤꯕ ꯂꯦꯝꯕꯒ ꯆꯟꯗ꯭ꯔꯒꯅ ꯄꯥꯏꯈꯣꯝꯕꯗ ꯀꯧꯔꯛꯏ ꯃꯁꯥ ꯅꯣꯝꯃꯒ ꯄꯥꯏꯈꯣꯝꯕ 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 ꯈꯣꯟꯖꯦꯜꯗꯨꯅ ꯑꯊꯣꯏꯒꯤ ꯃꯤꯅꯣꯛꯇꯣ ꯇꯞꯅ ꯃꯥꯡꯈꯤ ꯄꯥꯏꯈꯣꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯒꯨꯝ ꯑꯊꯣꯏ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧꯁꯤꯗ ꯂꯦꯝꯕ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯆꯟꯗ꯭ꯔꯅ ꯍꯥꯏ ꯚꯥꯏ ꯑꯩꯈꯣꯏꯅꯦ ꯄꯥꯏꯈꯣꯝꯕ ꯆꯟꯗ꯭ꯔꯒ ꯂꯦꯝꯕꯒꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯚꯥꯏ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯂꯦꯝꯕꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯌꯨꯝꯗ ꯊꯣꯛꯂꯒ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯚꯥꯏ ꯑꯩ ꯋꯥꯔꯧꯗꯤ ꯀꯅꯥꯗꯁꯨ
Chandra mung makha tare. Paikhomba nangi na tause aiko yengba ngamdre. Adubu athoi to ma landi lan kidabni ko. Paikhomba na karamna lale bai ma yam tina lale ma di nungai ba sangsara mada soidin na leram lani aibu nongmata ningsing lamar ma di ahen ba pambi ni lemana Paikhomba nang adum na thoi da haigan ma su lande nang su lande haiduna thoki ba thokdo khudima wari huine leram Chandra na mung khatare bai la lebadi magi mama tonga mapagani nanga kaina naba makoina sinkhibani lemana wari makha samthare bai athoi do nongma nanga bazar chatpa numituda phone charger loba chatpado numitugi hek nongan bada nangon chele haiduna laikai chara sankrabane athoi miyamgi minok masa yam wana khangkhibane madugi ahingdudani mapana phone thukai kibisu imungda solon sinduna thambi khiba Paikhomba khangba ngamlaktaduna hai nate bai aina khaluriba warururiba mayamsiga mabu kaida hojik leramgani magi leifam chapchaba khangdri ngasi fau sidani aikoina waribse bai Chandra na muhaire bai nang wakhal nungai taba khangana athoibu fangnaba thiba aikoi puna honaminasi Paikhomba mamita pigi ira cheladuna matahoni gi makhuto faiduna aigi mating tobiyu kaiduna kapli lemba ka Chandra kasu thamoi fuba ngamlaktaduna kapai Paikhomba gi angawbugi matawgumlaba mawong adu ubada asomda muk abem doctor na thoibu mabung ning pelan biro blood cancer last stage ni hairakibado ningsingduna mapi taduna mangduna tumin famle athoi tabliba khonjelda indomcha haina kore abem gyan khanglang lai isa thoi indomcha kaisuk tawdi masina poklamba macha athoi gi fibam sida abem phajinba khangba ngamlaktaduna macha gi mokhutu chetna paisillaga marai bagda thamlaga penha kape athoina indomcha aisibu doctor na hinglaroina hairabo isa thoi nang athumaina hairi kaigino ai khange indomcha ai yam hingningi aibu mukta kanbiyu he angawbi nang adumna hairi kaigino pungning adu yam piction ba hongna barane ha indomcha na sida puraise nang naba fanaba laing nabagini mandomcha abem mapi chinthabadi lepte atoi su kaple thamoi sokna athoi mapi ira chelna iramdam duda layhoriba aigi wari do loidri mana ibu yam warauramgani madi kaisu khanglamhoi aibu waraubani sahubani mana icha thoi nang wanga nganu se yare potharo indomcha nang khaktani go aigi awabu khangbiba imagi laman singba ngamkhidrabasu indomcha nangi laman singjagena khangimne adubu isorse yam phatte icha thoi indomcha taba ngamdre nangbu nganglanu kaidobage indomcha khangba ngamdre indomcha ngasidi ai phondauge nangdi kanada mangonda abem mapi do taithoktuna phone adopi macha ki apam thingdre magi apamba thungalage khanduna athoida phone bi athoi Paikhomba gi number do chatlibreng adubu madi ngasi fabo honglamdre aduma number do chatlame Paikhomba da phone do lai Paikhomba na hello kana athoi sanglaba matam kaya gi tungda magi nuksibagi khonjel tabada kappa hengale masa pumba phungkatlaga wana hik launa kaptore phajin bangamdana Paikhomba su khangle athoi ni haiba athoi nang kai de lege ha nang kai de lege ai nangbu lawba lake
ꯄꯥꯏꯈꯣꯝꯕꯁꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯞꯄꯦ ꯑꯊꯣꯏ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯔꯕ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯋꯥꯅ ꯀꯧꯔꯛꯑꯦ ꯄꯥꯏꯈꯣꯝꯕꯅ ꯄꯥꯈꯠꯄꯅ ꯑꯊꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯊꯣꯏ ꯑꯊꯣꯏꯅ ꯍꯥꯏꯔꯦ ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦ ꯄꯥꯏꯈꯣꯝꯕ ꯈꯪꯍꯧꯗꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯦ ꯎꯔꯦ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕ ꯁꯛꯇꯝ ꯑꯅꯤꯗꯣ ꯃꯥꯏꯊꯣꯡꯗꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯛ ꯎꯅꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯤꯅꯣꯛꯇꯨꯗꯤ ꯉꯁꯤꯁꯨ ꯑꯅꯤꯃꯛꯀꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯩꯔꯝꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯑꯊꯣꯏ ꯅꯪ ꯀꯩꯗꯧꯔꯦ ꯅꯪꯅ ꯂꯩꯔꯤꯗꯣ ꯀꯗꯥꯏꯗꯅꯣ ꯑꯊꯣꯏ ꯑꯊꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕꯅꯤ ꯑꯗꯨꯕु ꯃꯆꯤꯟ ꯃꯌꯥ ꯐꯥꯖꯤꯟꯕ ꯍꯧꯔꯛꯑꯦ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯆꯅꯤꯡ ꯇꯥꯖꯗ꯭ꯔꯦ ꯋꯥꯅ ꯍꯥꯏꯔꯛꯑꯦ ꯄꯥꯏꯈꯣꯝꯕ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯑꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯗ ꯑꯊꯣꯏ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯕꯦꯝ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯏꯆꯥꯊꯣꯏ ꯁꯦ ꯏꯆꯥꯊꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏ ꯗꯣꯛꯇꯔꯁꯨ ꯂꯥꯛꯑꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯀꯔꯤꯅꯣ ꯉꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯃꯥꯕꯨ ꯊꯤꯗꯨꯅ ꯃꯥꯒ ꯍꯤꯡꯃꯤꯟꯅꯒꯦ ꯈꯜꯂꯤꯕ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯊꯔꯛꯇꯨꯅ ꯀꯣꯛꯊꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯆꯩꯅꯥ ꯐꯥꯎꯔꯛꯑꯦ ꯀꯞꯆꯕ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛꯇ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄ ꯐꯥꯎ ꯉꯝꯖꯗ ꯀꯌꯥꯗ ꯆꯥꯛꯅ ꯄꯦꯟꯅ ꯂꯥꯎ ꯈꯣꯡꯅ ꯄꯥꯏꯈꯣꯝꯕ ꯀꯞꯂꯤ ꯃꯇꯝ ꯃꯥꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯑꯊꯣꯏꯁꯨ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯒꯤ ꯄꯨꯟꯁꯤꯗꯤ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯤꯔꯝꯃꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯕꯤꯅꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯍꯤꯁꯦ ꯐꯅ ꯌꯥꯝꯃꯦ ꯏꯃꯥ ꯏꯃꯧ ꯄꯥꯝꯃꯦ ꯏꯃꯧ ꯑꯃ ꯊꯤꯔꯁꯤ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯋꯥꯍꯩ ꯑꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯕꯤꯒꯅꯨ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯀꯠꯊꯣꯛꯂꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯊꯣꯏ ꯅꯠꯇꯅ ꯀꯅꯥꯒꯤ ꯃꯐꯝ ꯂꯩꯇꯤꯌꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯒꯤ ꯃꯐꯝ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯂꯩꯈꯤꯗꯦ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯅ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜ ꯃꯗꯨꯅ ꯂꯦꯞꯂꯕ꯭ꯔꯥ ꯄꯥꯏꯈꯣꯝꯕꯅ ꯈꯨꯝꯃꯤ ꯍꯣꯏ ꯕꯕꯥ ꯃꯃꯥ ꯕꯤꯅꯥꯅ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯈꯣ ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯌꯥꯝ ꯐꯍꯟꯅꯤꯡꯉꯤꯅꯦ ꯏꯃꯧꯗꯨꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯍꯜꯂꯛꯑꯔꯣꯏꯅꯦ ꯄꯥꯏꯈꯣꯝꯕꯅ ꯈꯨꯝꯃꯦ ꯏꯃꯥ ꯅꯆꯥꯕꯨ ꯋꯥ ꯑꯅꯤꯔꯛ ꯁꯨꯍꯟꯕꯤꯅꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯑꯦ ꯃꯃꯥ ꯍꯥꯏꯔꯨꯔꯅꯨ ꯅꯆꯥꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯗꯨꯅꯇ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯕꯤꯅꯥ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯔꯣꯏ ꯃꯄꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯔꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯄꯥꯏꯈꯣꯝꯕ ꯑꯊꯣꯏꯒꯤ ꯃꯤꯡꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯆꯪꯖꯐꯝ ꯁꯪ ꯑꯃ ꯁꯥꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯑꯊꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯄꯨꯟꯁꯤ ꯀꯠꯊꯣꯛꯇꯨꯅ ꯍꯤꯡꯂꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯑꯣꯏꯅ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯅꯧꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ